ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ 8 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ꯫ ꯏꯪꯂꯤꯁꯀꯤꯗ ꯍꯥꯏꯔꯒꯅ 7 stages of the man, ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤ ꯑꯁꯤ 8 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯇꯥꯡꯀꯛ꯫ ꯑꯍꯥꯟꯕꯅ ꯒꯤ ꯁ꯭ꯇꯦꯖ ꯑꯁꯤꯅ ꯏꯃꯥ ꯕꯕꯥꯅ ꯄꯣꯛꯄꯤꯔꯕ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯆꯍꯤ 1ꯗꯒꯤ 10 ꯐꯥꯎꯕꯒꯤ ꯃꯇꯝꯁꯤꯗ ꯑꯣꯏꯒꯅꯤ꯫ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯖ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯃꯍꯩ ꯇꯝꯁꯟꯕ, ꯇꯨꯡꯗ ꯇꯧꯒꯗꯕ ꯁꯤꯟꯐꯝꯁꯤꯡ ꯇꯝꯁꯟꯕ, ꯆꯍꯤ 10ꯗꯒꯤꯅ 20 ꯐꯥꯎꯒꯤ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯇꯝꯁꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥꯁꯤꯡꯅ ꯁꯪꯕꯥꯏ ꯁꯥꯕ, ꯅꯨꯄꯤꯁꯤꯡꯅ ꯂꯪ ꯃꯆꯨ ꯁꯪꯕ, ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯕ, ꯄꯩꯁꯥ ꯄꯥꯏꯔꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯇꯝꯁꯤꯗ ꯄꯨꯊꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤ ꯌꯥꯝꯅ ꯈꯦꯠꯅꯅ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯁ꯭ꯇꯦꯖ ꯑꯣꯐ ꯃꯦꯔꯤꯌꯦꯖ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯇꯝꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯂꯤꯡ, ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏ꯫ ꯊꯥꯔꯠ ꯁ꯭ꯇꯦꯖ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟꯐꯝꯗ ꯊꯕꯛꯇ ꯃꯥꯏꯄꯨꯅꯅ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏ꯫ ꯌꯨꯝꯕꯥꯜꯂꯣꯟꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯌꯥꯏ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯣꯏ꯫ ꯒꯚꯔꯟꯃꯦꯟꯠ, ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯀꯤ ꯃꯄꯨ ꯑꯣꯏꯅꯕ ꯇꯧꯅꯩ꯫ ꯃꯇꯝ ꯑꯁꯤ ꯁꯦꯀꯦꯟ ꯁ꯭ꯇꯦꯖ ꯑꯣꯐ ꯗ ꯃꯦꯔꯤꯌꯦꯖ ꯍꯥꯏꯅ ꯈꯪꯅꯩ꯫ ꯆꯍꯤꯅ 20ꯗꯒꯤ 30 ꯐꯥꯎꯕ ꯑꯣꯏꯒꯅꯤ꯫ ꯃꯔꯤꯁꯨꯕ ꯁ꯭ꯇꯦꯖ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯁꯦꯝꯕ, ꯃꯤꯌꯥꯏ ꯆꯜꯂꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯇꯝ ꯑꯁꯤ ꯂꯨꯍꯣꯡꯕꯒꯤꯗ ꯍꯥꯏꯔꯒꯅ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯐ ꯗ ꯃꯦꯔꯤꯌꯦꯖ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯊꯪ ꯑꯁꯤꯅ ꯃꯉꯥꯁꯨꯕ ꯁ꯭ꯇꯦꯖ꯫ ꯃꯉꯥꯁꯨꯕ ꯁ꯭ꯇꯦꯖ ꯑꯁꯤꯗꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯀꯟꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ, ꯑꯦꯛꯁꯔꯁꯥꯏꯖ ꯆꯥꯡ ꯅꯥꯏꯅ ꯇꯧꯕ, ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯅꯕ, ꯅꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯅ ꯆꯍꯤ 40ꯗꯒꯤ 50 ꯐꯥꯎꯕ ꯑꯣꯏ꯫ ꯃꯊꯪ ꯑꯁꯤꯅ ꯇꯔꯨꯛꯁꯨꯕ ꯁ꯭ꯇꯦꯖ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯕꯨ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯅ ꯆꯍꯤ 50ꯗꯒꯤꯅ 60 ꯐꯥꯎꯕ ꯑꯣꯏꯒꯅꯤ꯫ ꯃꯊꯪ ꯑꯁꯤꯅ ꯑꯔꯣꯏꯕ 8ꯁꯨꯕ ꯁ꯭ꯇꯦꯖ꯫ 8ꯁꯨꯕ ꯁ꯭ꯇꯦꯖ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯦ꯫ ꯑꯍꯟ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯃꯨꯛ ꯑꯍꯟꯁꯤꯡꯕꯨ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯄꯦꯟꯁꯤꯟꯒꯤ ꯄꯤꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯖ ꯑꯁꯤꯅ ꯆꯍꯤ 70ꯗꯒꯤꯅ 80꯫ ꯃꯤꯑꯣꯏꯕ ꯑꯌꯥꯝꯕ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯑꯌꯥꯝꯕꯅ ꯍꯤꯡꯅꯩ꯫ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯃꯇꯨꯡꯗꯗꯤ ꯃꯤꯑꯣꯏꯕ ꯑꯗꯨ ꯁꯤꯕ, ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯍꯥꯏꯕꯁꯤ ꯃꯊꯪ ꯇꯥꯔꯛꯏ꯫ ꯃꯤꯑꯣꯏꯕ ꯑꯌꯥꯝꯕ ꯆꯍꯤ 70ꯗꯒꯤ 60 ꯐꯥꯎꯒꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯁꯤꯕ, ꯂꯩꯈꯤꯗꯕ ꯊꯣꯛꯄ ꯌꯥꯏ꯫ ꯀꯨꯏꯅ ꯍꯤꯡꯕꯁꯤꯗꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯆꯤꯟꯖꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯒꯗꯕꯅꯤ꯫